Kari wano ne isana hainingi bo. Hayune. Nati nangi research to mapalom da tawge haibra. Natragana thaba ama oina noma se haibro. Babu, Haune. research ti Manipur da tawbasu hendokna yaida. Sel tingna government gi service ta changbasu pamde. Lairik tambi basa tolop chanam ni khangi basu leite. Aigidi babung na awat pamta lahelakte. Haujiksu babung na aigida mukta lepiri sidi. Ihe. Amuk koi thok na ipabu thagatra basu haining badu ko hairodana. Ei, isada dine sense thanarage haidarage leirimni ne. Nabunga ngawbasina pusalake haibabudine. Isa tombina mangange haibana. Hena tungni haibase ipa khangine. Babu, Hey, kaidawragi. Isana pungning inung nungsiri tu po. Ha, isada kanana laksaba yawre. Ha, kanana laksaba yawge. kanamta na lakcha diye babu. Aisa tangai fadana ipada ikai khangdabi haidu oidore. Na aina haradi kok hairodana. Sen piyo haragana che upudagi lokthokro. Che natraga bank tagi lawge haragan ipa check lokthokige. Babu, ngai kho. Nachabu oizaba thibani haibinu ko. Karino ipai bema. Nangna diam lumba wakan khalidu karigino haba. Babu, hayengwai aise luhongbigadra. Ha, ichabo. Ipana luhongbidarde kanana hongdoiba. Ha, icha luhongdoini. Hongdadi kaino. Sana tulakaya uluge. Natraga bus mari ulura. Babu, aigi luhongba matamdadi awan pot amta hapiganu. Karigi. Ningol oibi khudingmak luhongani haibagi akaknabasu leite. Awan pot ki mahutta aigi marup amagi doctor tambagi aroiba chahigi achangba seldo adutang babungna puthokpiyo. Mana doctor oiraga halakpada leibak asigi lan oigadoribane. Mama mapa leitrabarane. Mapado sinmine.